可以看，你知道吧？这个大呀，我给你看的是这样，都这样，哎，那这里头，那不对，还有这里
Hãy subscribe cho kênh Ghiền Mì Gõ để không bỏ lỡ
ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯀꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯁꯦꯀꯦꯟ ꯗꯦꯅꯦꯕ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯉꯁꯤꯁꯦ ꯁꯦꯀꯦꯟ ꯗꯦꯒꯤ ꯖꯒꯣꯏ ꯁꯥꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯩ ꯍꯥꯏꯐꯦꯠ ꯎꯍꯜꯂꯛꯀꯦ ꯏꯃꯥ ꯃꯌꯥꯝ ꯏꯅꯦ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅꯤꯀꯣ ꯄꯥꯕꯨꯡ ꯈꯦꯝꯆꯥꯟ ꯍꯣꯏꯁꯨ ꯂꯥꯛꯄꯅꯦ ꯑꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯉꯥꯛꯇꯅꯤ ꯁꯤꯅ ꯃꯇꯤꯛ ꯌꯥꯝꯃꯦꯀꯣ ꯃꯊꯪꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯖꯒꯣꯏ ꯑꯃꯨꯛ ꯁꯥꯔꯅꯤ ꯋꯥꯍꯩ ꯃꯉꯥ ꯇꯔꯥꯗꯪ ꯄꯥꯕꯨꯡ ꯈꯦꯝꯆꯥꯟꯅ ꯍꯧꯖꯤꯛ ꯋꯥ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯇꯨꯡꯗ ꯉꯥꯡꯗꯧꯔꯦꯕꯀꯣ ꯄꯥꯕꯨꯡ ꯉꯥꯏꯕ ꯈꯦꯝꯆꯥꯟꯅ ꯇꯨꯡꯗ ꯀꯧꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯁꯤꯗ ꯂꯝꯗꯝꯁꯤꯒꯤ ꯄꯥꯕꯨꯡ ꯒꯥꯡ ꯈꯦꯝꯆꯥꯟ ꯉꯥꯏ ꯋꯥ ꯉꯥꯡ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛ ꯐꯦꯁꯇꯤꯚꯦꯜ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯐꯝꯕꯤꯔꯤꯕ ꯍꯧꯖꯤꯛ ꯑꯍꯨꯝ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯣꯀꯦꯜ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯝꯗꯝꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯏꯆꯟ ꯏꯆꯦ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅꯃꯛ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯒꯥꯡ ꯉꯥꯏ ꯁꯤ ꯄꯥꯡꯊꯣꯛꯄꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯇ꯭ꯔꯦꯗꯤꯁꯟꯁꯤ ꯉꯥꯛꯇꯨꯅ ꯂꯥꯛꯄꯤꯔꯤꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯀꯜꯆꯔ ꯂꯩꯇꯦ ꯍꯥꯏꯅ ꯑꯩ ꯍꯥꯟꯅ ꯊꯥꯒꯠꯆꯒꯦ ꯑꯅꯤꯁꯨꯕꯗ ꯀꯅꯥꯒꯨꯝꯕꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯙꯔꯃ ꯆꯠꯂꯒꯁꯨ ꯃꯥꯒꯤ ꯍꯧꯔꯛꯐꯝꯒꯤ ꯀꯜꯆꯔꯗꯨꯗꯤ ꯀꯥꯎꯐꯝ ꯊꯣꯛꯇꯦꯅ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩ ꯉꯁꯤ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯂꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯗ꯭ꯔꯦ ꯃꯥ ꯃꯇꯦꯛ ꯑꯃꯇ ꯉꯥꯡꯉꯒ ꯊꯣꯛꯈ꯭ꯔꯦ ꯈꯦꯝꯆꯥꯟꯗꯨ ꯗꯥꯟꯁ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯄꯥꯕꯨꯡ ꯃꯤꯅꯤꯁꯇꯔ ꯍꯥꯏꯒꯅꯨ ꯕ꯭ꯔꯣ ꯁꯥꯔ ꯄꯥꯕꯨꯡ ꯈꯦꯝꯆꯥꯟꯔ ꯇꯔꯥꯏꯒꯤꯗꯤ ꯈꯦꯝꯆꯥꯟ ꯇꯔꯥꯏꯒꯤꯗꯤ ꯕ꯭ꯂꯨꯇꯨꯠ ꯃꯥ ꯆꯠꯈ꯭ꯔꯦꯀꯣ ꯀꯃꯦꯟ ꯄꯥꯗꯦꯕꯀꯣ ꯀꯩ ꯏꯟꯚꯥꯏꯠ ꯇꯧꯔꯛꯇꯕꯅꯣ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯏꯌꯥꯝꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯑꯣ ꯒꯪꯉꯥꯏ ꯌꯥꯎ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯇꯧꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯌꯥꯎꯅꯤꯡꯉꯦ ꯂꯥꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯏꯗ ꯍꯧꯖꯤꯛ ꯖꯒꯣꯏ ꯑꯃꯨꯛ ꯍꯧꯔꯅꯤꯀꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯄꯥꯈꯪ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯣꯏꯅ ꯎꯍꯜꯂꯛꯀꯦ ꯍꯜꯂꯣ ꯍꯧꯖꯤꯛꯁꯦ ꯐꯤ ꯍꯥꯏꯕꯒꯤꯀꯣ ꯑꯃꯨꯛ ꯍꯧꯔꯅꯤ ꯑꯗꯨꯅ ꯐꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯅꯤ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯀꯩ ꯂꯩꯁꯥꯡꯈꯣꯡꯗꯅꯦ ꯋꯥꯡꯒꯣꯏꯗ ꯋꯥꯡꯒꯣꯏ ꯂꯩꯁꯥꯡꯈꯣꯡ
เอาดิพี่ให้เรื่องมันเขาเนี่ย Người ta đây chúng ta cần được cho chúng mình làm sai các bạn có không Bangga tu tu. với quên nó quên cái này luôn tham gia cái này cái không có luôn vâng tốt vâng cái tốt với quên nó quên rồi tham cả ôi Ở đây hậu đó này co, phi hai bên đó, mi sẽ đôi cái mặt tay mình cái gì đấy, ngày đang đi hai đi, cái gì này hết đấy. hơi hơi cái nào lúc cắt chỉ cần hồng một cái nó thui nó có thể chậm được không? Tại không cần là cái phun nào cái không phải phòng phun phòng khăn còn lâu. Phá nó thì muốn điên phá nó thì chủ thế mấy. Hầu đấy. Quan kiến cho tao cha quan kiến lý ma ta là Mana lấy sang buông chân này. Hãy subscribe cho kênh Ghiền Mì Gõ để không bỏ lỡ
Máy rồi. Dạ, thua. Microphone đây. Microphone lại đây này. Tại chỗนี้ทั้งลาทั้งชวนชูแดงได้ลาทั้งแน่น้ำบางมันหัวมาไปที่ขอเท่านั้นไม่เห็นใช้ชักวันที่ชอบเราจะวันที่ใจที่นอนตลาดในการเราจะดังที่คอย在这里也在追逐，那对了，我正在你里，我心中，抱着我，最大的靠近你了。在这里等了个春秋，两对了三年，半个不完。在这个城来的夜，我心中，他在我心间，在他的手中刚明白。在这里等了个春秋，两对了两年，在这个来的夜，我心中，那靠着我。Jago ke tidak?
ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯤ ꯍꯥꯏꯕ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯔꯛꯄꯩ ꯇꯥꯏꯃꯤꯡꯗ ꯑꯩ ꯑꯃꯨꯛ ꯊꯥꯔꯛꯀꯦꯀꯣ ꯑꯩ ꯂꯩꯁꯤꯗꯤ ꯑꯗꯨꯝ ꯂꯥꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯌే ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯑꯣ ꯍꯌꯦꯡꯁꯨ ꯇꯧꯅꯤꯕꯀꯣ ꯍꯌꯦꯡꯅ ꯃꯧꯁꯤꯡꯒꯤ ꯇꯥꯔꯦ ꯉꯁꯤꯗꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯈꯛꯇꯅꯦꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯔꯛꯄꯩꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯔꯛꯑꯒꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ